Mahiroi Singi Mafamda Sapmanaba Mityang Yengduna examination Pangtok Trabadi, Tagyel the Laiba Manipur Technical University ki Mahiroi Sing examination Tharoi Haiduna, University Asigi academic block to Thomzen Duna Irang Hokre. Todo Adugi Matang the University Asigi Mahiroi Sing na Fongdoropada, Manipur Technical University Asi Lamdam Asigi for Kudima Mahi Taminariba University Amani. Adumakpo Hosik Manipur gi Oiriva Film Masina, Maram Oiduna class Togi system Asi, Mahiroi Singi Marakta Kenabalari, Adumakpo Irang Sin Maram Oiduna. Waribasi Furup Amakata Nate, Umnamak Waminaribani, Masida Mahiroi Singi Mafamda Amaga Manada among the examination Pangtok Pahibasi, Mahiroi Sing Yabangam Loy, examination Pangtok Patarabaso, Mahiroi Sing Sapmanaba system the Pangtokadabani, Kanglup Amagi Mahiroi Singna online the exam Tanba, Aduga, Atopa Furup Singna offline the Tanabahonaribasi, Mahiroi Sing Yabangam Loy, a Sigumba Kenaba Lady Bakayasi. University asi Kaktana Tana Lengang so Henbam Yang Changbituna, Mahiroi Singi Dabak Chapmanam system the examination Pangtok Nabahotnabi, Highway from Pondoki. She Kanta Maramzina, a hoist Manipura, Toriba Situation Zida, a hoi Kukiju, who may take you Samanana, a hopuna Lanting Minani, Adamatadolema, Wamining, Athena, Aduba, she about Hadi Mixamikaina. Misa mi kaina ba man wa exam ja khoi thabanga moi ahamba oina haijani akhoi sida offline class da offline oina exam thani moina thona kan moina di hai akhoi da ko moina thai ji offline ni na adubu akhoi da uba kan answer script zero so bu thore ba zero copy hard copy bu thorok te ba ado khara ma di hai oja sidagi chatlaga oja ada thaba yawe hai ba oja ada thaba yawe hai Chuchampuri lai kampo pi changa ga exam thaba kan da karam boja no akhoi metim cha changa ga sona kan tha doi je Oja kami later no changa ada yengam doje. Ado moina hai ada changa ga akhoi moi exam thaba yawe hai offline exam tawe hai. Ado offline exam tawraga di adu ki hard copy da akhoi da puthokri ga gi do boino ba. Moina akhoi da puthoi xerox copy ni ba. Xerox copy ju adu A4 hai ba da puthok ba. Akhoi MTU gi kaino da puthok ba te ba. MTU gi answer script da ira puthok ba te moi puthoi ji ju xerox copy da puthore ba. A4 hai ba da adu kamai puthoi no ba. Adu akhoi na haning is na tawba taraga di akhoi moi sida la khana jen ja ban te online tawragadi akhoi jang tawba offline tawragadi akhoi jang tawba chamana equivalent taw same center da class e akhoi offline da class yaure akhoi class yawba matam da akhoi je syllabus e cover tawba ngam da su yawe bako moi je akhoi oja jing na haiba matam da moi offline da la ga class yaw ngam dam na online na tawe haire online na tawba se akhoi na hange ba hangma matam da chap chana moina haije numi khudingi tawbi bra hangma matam da tawde na haiba tawde haiba je akhoi adudi kamai to biga hamatam ojagi sangma matam adai chhatra gi su amaina yengaga tawmina bane na haire ado akhoi na sida numi khudingi la ga class yaw bajida cover to wangam da syllabus to moina amaina numi khudingi to busna taba oda kamaina cover to wangamaga kamaina exam de thaino sine na hajani ji online da to moina 25 plus fangaga assignment to bonati ama to bonati theory to ba theory ante practical to ba practical hai je sida practical to ba je na taba moina karam jaga da practical to ino online da practical to ba je kamaina practical to do ino ba online da practical to ba je online da practical to ba je kai de khulai no ba to je moi kuki masa sai khulai le jabra ba sida le practical na kuki khulai masa sai le jabra ba offline tha sida offline tha se khoi lon yai ba ya ba tabu exam se center si da bias oi blai re ba haidi akhoi na exam tha re akhoi exam si common akhoi normal oina dum thai taw da bu makhoi gi exam ko tha sina kamai thari ge ha ba da makhoi je invigilator chatle hai chalam be chalam de be akhoi khangde taw da bu invigilator tha tar ga su kamai na moi gi phone mama kai da status taga thamakna khoi exam thari kholi exam matam da sumai thok mem bias khoi mem thena graba matung sida akhoi na hujik changjal liba dabi sida te kem na te ba akhoi moi ga manana thaningi akhoi sida university da thaningi tawba tabu ngamdre hai targa di online da su ngamdre tar di assignment mode sina akhoi gi period se sida leire sina ningi ba thank you